Hatpagi Nia Loukhatpa case da Fakhiba Matei Manao Guwahati gi jail da Remand TOUKHRE Haukiba me tarahumdogi numit yunglakpada lailon wifi cookie kholdagi khullasigi khunja nupa nupi singna hana faraba matungda khulai paiba cookie terrorist khutpu amada mamit amasung makhut pullaga sinakhibadagi mihathina hatlaba matungda mamang thagi tang tarada khullasigi mafam amadagi fangkhiba pastor ani yauna Naga Meecham taruki matangda National Investigation Agency na Loukhatpa case ka mari leinana thase ki tarani pan fawba punna Fakhiba miyoi mari gi manungda ihan hana thase ki taragi ayukta lailon wifi khuldagi Fakhiba Watham Pradip apokpa W Tomba amasung mahakiloinabi Watham Ongbi ayingbina ay ngapigani ayingbibu NIA gi special court na Guwahati gi jail amagi custody da thamnaba remand pikri Makhoi ani case asiga mari leinana faraba matungda NIA na makhoi gi special court ta puthoklaga custodial interrogation chathanabagi damak NIA custody da remand tawinaba prayer tawkhibani NIA gi maikadi gi tawrakpa prayer asida court na su ayaba piraduna makhoi ani ngasi fawba NIA custody da remand tawkhibani court ki ayaba matungina makhoi ani gi custody remand matam ngasi loinaduna Thoubal district ki khangabok ta leiba agency asigi special court ta NIA judicial custody remand prayer tawraduna puthorakpada court na makhoi bu Guwahati da leiba jail amagi judicial custody da remand tawrakhibani hairi makhoi ani gi manungda W Pradip na Sanjam Chirang maning laikai dagini aduga mahaki loinabi ayingbina Patsoi PS ki manung chanba khaidem dagini adubu chahi kaya gi mamang dagi makhoi ani Christian lining lauduna lailon wifi cookie khulda leirakhibani makhoi ani faduna wahang pahon chaktharap matungda tha asigi taragani panda case asida chenabani haiba lailon wifi khuldagi Lungaulal wifi apokpa Paungthemkam wifi amasung leimakhongi molhoi khuldagi Lumithang Sitlo Elias Jake apokpa Paulan Sitlo busu NIA na fagat khibani makhoi ani di case asigi ayo na prayer taropadagi batungina NIA gi special court na thasi kunmari fawba NIA gi custody da remand pirakpadagi hojiksu interrogation chatharekli